Manipur Top Channel dugi video amta thagasage ngasi phongbasi phongda media gi thongda akanba sabiganu mapham matam heibirak unaraga wari sanasi AJRDU ngasi jiribam gi babuparada leiba jiri news network ki conference hall da all jiribam road transport and driver union gi oiba pawgi mifam ama pangthoktuna union asigi general secretary and manito mana media da phongdokhibada union asiga awai akum tawnabagi mahutta table do oina wari sanasi mapham amadi matam heibirak haina pawmising phungdorakli mahakna makha taraduna lotuna leiraga awai akum tawnabagi mahutta sakhotpa yaba mawongda amana amambu mateng pangnabagi lambida mai unsinasi haiba wafam singju phungdokhi driver singi awa ana asi fawbo mateng pangduna lagliba union bu hulladuna khabar da pangangda ngangba asi tawiganu haina su mahakna appeal tarokli AJRTU Yubulana Miam the Uhanana Hotnari Basing, Logi Mating Loduna Paratambi Basu Matauta Gani Haina Mahana Mahatana Fundoke. Nasigi Paugi Mifam Aduda, AJRTDU gi President and Tombabuna Fundokibada, All Manipur Driver Welfare Association gi Secretary KS Sanjoina Fundokiba, Infal Jiri Lambi that Niam Lana Peshala we Haibo Wafam Adu Yumfam Yaudabo Wafamne. ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯌꯥꯎꯗꯅ ꯑꯁꯣꯏꯕ ꯈꯛꯇ ꯌꯦꯡꯂꯒ ꯆꯦꯗ ꯑꯃꯗꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯄangangda panghaida hairiba wafam mayam asi aranba ngaktani mahakna haiki madudi hakthengna mangzin thana thupirakuna jeri imphal cheliba gari mayam asigi driver mayam gi awaba asi matam chana kari tawraga fagadagi haiba hiramda insinminasi driver singbu soida ngamdanaba karamna hotnasige haiba wafam da amata oina thabak tominasi haina su phungdokhi yam pabda soi